G2 amadi G10 tumbatana masaruk oiba yamna tanba machin manawni. Haugatlon he noi bo yam thenga si matada noi bu mi am to oiroin he. Yengun he ta tan tumjali yengune moija. Asumna maman haudoklaba matung G2 amadi G10 mayumdagi thoklaktuna awang lekai hainau achawbagi makhongda hakchik langduna hiplamni. Asumna hainau do chadi chani khunjan badi tan wana leiringai tanja asida sana konungda thabak toba kakado lakhi. Kano aibo hai G10 nuai bra hakchik langlamni bra G2 ju yauri dana nachina naude odo chikna nuai na leiram heta. Oh kaka ekoi wa ta haijege ekoi gi na ta tari hainau se ekoi khulla da chaba ngamde utak pusan biramu ba kai yangang na koi ba atuk tan bade nama taki mu khangani adata ai kaka jum. Asumna kakaduna sauna chairamlaga makhoigi mamagi manakta laktuna. Itema alam chinji yamne hemmale amta suningre. Khangren he bungo aisu phana yamna di haibani. Pare du itema hayeng mak makhoi ani sana ko nung da tharu para matam bitabe yadre. Hoi ibungo hoina phani haibado dum tawbira. Ibungo noi hayeng di noi kakana sana ko nung kharo hairaman. Chalo nabani thorang taw jarur. Nongan baga G2 G10 do sana kunung yaurakle. Ining tho khurumje nanai aina haijaba yamna tan baknang no pamchani do yaurakle ining tho ichini naw su khurumje ri. Pare nakoi basidi aina parikya ma to mata maram aduna horen dagi nakoi ani aigi sana ko nung sang tai. Ining tho gi yathang ba makata hanjaroi nanai. Ningthaugi yathang matungina G2 G10 do ningthaugi thongakpa oina thau puba hokre. Makoi ani do leplambadagi munthaраktuna phamtharaga uirambadagi tungthokre. Tanja sida huran mana lona changaktuna araiba manchangkai loina ngamna pukre. Mikap thorakpadadi Karino na koi ani na toram libase haujima ining tho gi marakta chachila. Ining tho makoi ani da thong sangu sinaga makoi ani da tumduna lainaida huran masina sana ko nung gilejaba sana lupalan tum punamag pagtuna pukre di ining tho. Kari haiba masidagi nakoi ani mak aigi lebak sida leiba yairoi kana nei angambasing nupa ani si loi thako. matau asumna mathau masak khangdabadagi G2 amadi G10 leibak adudasu leihankhidri loi thakre. Masini G2 G10 gi punchi wari. Video asine karigumba adom da khare khanji kanar bari like subscribe mani share to mo kawiganu loina na makha da comment amon tan ki biram mathangi episode ta muk thengasi.